Kurumzari, Ming Tabrim Mutaran Uchari, Masim Maruba Pauda, Manipur State Hood from Bugi Jane Fumato Subugi Thoram Pantokre. Manipuri Assembly Humfugi revision of electoral roll in the Sanitara Humdoi, Nasi Manipuri Chief Electoral Officer Nabakishona released the Ukray. Amadi, Assam Rifles Kokutona Badala Logani Chinabami Mary Sire. Mapuma Pau Pizari. Nifumato Super State Hood Degi Thorom Nasi Manipur Daras Nitidol Kayana Pantona Cray, Secretary South Blota Manipur Sakana Sinna State Hood Degi Thorom Pantoke. Taromatu the PhD Minister I Hamochandra Yauna Police Amadi Civil Game Tomba Official Kanasuriaki. Taromgi Chief Case Okiba I Hamochandra Lamdamasi Chakona Bohanabada Equimasel Amatoina Puna Chalseminaba Matautai Kulai Paiduna Lal Horuraba Singi Marata Lukarana Sarka Gawari Sanaduna Santigi Lambiromda Kong Tangzilapasi Afavo Kongtang Amani Haiki Problem Kudima Santi Oiva Mawonga Wayusin Porkani Lalhori Vaisilana Single Democratic Oiva Mawonga Amadi Santi Oiva Mawonga Problem Kudimaki Wayusin Pornava Honaminasi Haina Ayakna Honana Apil Kaujeri Sarkar Sina Local River Waisanavagi Kongkanga Lalo Karana Ayawa Pet Masida Nungai Pundukche. I could get Tungi Lepada State of Sigi, Nasigi Mirol, or if I could Punamaki Todang Lay, I could myself Tatoka Sintonaduna, Nungai Purava, Yam the prosperous or Yam peaceful over Manipur Ama, Henava, Areva Pambai Tiduna, Panaminasi. State Hood Degi Thoromasi BJP Nasusindra Party as a Nitapa to take the Labour Office to Pantoke, Party present taste, Chow Wayana to Chumus and Amadi BJP Manipur State Kimi Kanasariaki. Wanga Kibisina Fondona Kibita, Sanglabachahi Kayada, Manipurda, Congress and Riching with Sarkar Lalabasu, Senza Tumjagi Tabuk Totuna Lady, MLA Minister Pucha Singdi, Masamasagi Kanbana Maram Oituna, State Asina Sotana Lady Vani, Congress and Pucha Sangnabadi, MLA Minister Kayagi, Lantum Tizanaba, CBI, the Kusinasi, High Key. Party presence Jawana, Manipur State Hood from Wadagi, Congress and Jay Kuntrani Toy Sasan To with the Chapati Lambi Tintari Singi Maram, Praza Singna Kambiu, Manipuri Maharaja Buddhasandrabu, Silong the Chay Tokiba Adu, Masana Yana, Natraga Yadana Tokibra Habedi, Manipuri Miamna Kangi, State among Oina Piga the Bakana Bakaya, Matam Sangna, Fangandana Tambiki, Haina Fundoki, Mana Makatana Fundoki Beda, Lamdamasida, Auzik, Senzatum Zada, Tak Yamna Wangli. Tanganaba Fabi is singing Tina Pidre, May Lambi Tong, if you Sokchile Haiki, Yam Labudra Kaya Fakiba, Officer Kayabu Transfer Tokiba Madi, SIU Mutapa Karigino Habakangde, Mapalam the Gate Drug Kaya Pusilaga Lamdam Asigi Nahakaya Mangana Silamale, Sarkar Asina Manipur Prazasangi Kalaga, Tabuk Karadi, Paikar Haningi, Haiki. 30 years the Congress Party in a partner. 80 to the State of Paganda, plan the budget 240 of Paganda, Chow gave only 240 crores. Madudani Arimna thought of Haramiba Ramishna Panda, same case, the Lupari of Tufa. Budget keep us something Nashika Pange 3,560 crores. 3,560 crore per year. Sarkar, how did you guide now? Ramishnan talking Java, I'm talking at the guide, Yada was not Kanana people who don't know. BGP. CPI Nasusinduna Nifumato Superstar, Degi Torom Pantoke, Obagai the Labor Comrade P. Pakchawim the Pantoke Staru, Degi Toronga Marilena, Hanagi Minister Comrade N. Mangina. Nongmai Paiba Lalhoga Mari Lena Nagaland Statehood Fangba Han Kibani Haiki Manipurna Santi Ovelambida Statehood Pinaba Andolan Junction Dana Laklabasu Nagaland Jaitara Hana Statehood Funkiba Aduna Manipurda Lalo Loop Masingam Kalapani Haiki Manipurgi Assembly Humfugi revision of electoral roll English Nitara Humdoing Asi Manipurgi Chief Electoral Officer O Nabukisona Mahaki Secretary Labor Office Chamber that released the Ukray Nasigi Thorom Aduda Joint CEO Amadi at the official Kasu Saryaki Chief Electoral Officer Nabukisona Jay Asigi Oina Photo Electoral Roll Asi Assembly Humfugi Oina ERO AERO Gi Kutanga Tabak Tobani Mamang Jada Photo Electoral Gi Tabak Asi Chada Matfudra Manga Dasmik Yankai Mari Taubangami Handaki Jahidi Chama the Chama Tabak Pakat Pangamle Haiki
masiga cham manana electoral photo identity card su chama da chama coverage to bangamle haiki man makata na haiki bada inglisingani tarani thoigi photo electoral roll da apunba voter masing asi lakh tara tare lisingya khaima thoi chamanga ga marifuma thoi oiki hadak jahi ki oinadi voter masing asi lakh tara tare lising ni futare chanipan marifuma pan oiba ngamle haiki mafam ke adami oi amana ming ani ahum thongna hapchin ba adu masak khangdona ba anoba technology gi matengna thapa paikhat pa hokre electoral roll da asengwa voter gi maming adu khaktang yawon bangam lagani haibagi thazabalai jahi khudingi sasinaba voter sing lokthotuna asengwa voter khaktamak yawwa electoral roll ohenana ba honagani haiki ngasi fongliba electoral roll asi CEO ki office ki website www.ceomanipur.nic.in dagi khangba yagani haiki handaki jahi sida anuwa jahi pan trampan ki group ta laiba electoral se lisinga nifu taret ka chamaga ni phundoi hapasa hapsile masi hakum hapsin ba masing dagi di lising taraga taruk mu heli hakum hapsin ba lising kuntra mathoi ga changa tumpu taruk ni aduga koigi gender ratio da su handaki jahi na khara mu improve tawre masagi electoral roll da yauriba gender ratio si nupi gi chamaga lising amaga kumapon oi matamda nupa gi lising ama oibani ada hakumdi nupi gi masing se lising amaga nifu manga warambani adadagi handaki lising amaga kumapon lakpasi improvement amani Churachampu district ki manung chanba Myanmar ga tainaba Singat police station gi bihang khulda kuntrama pansuba Assam Rifles ki kambu amaga khut thokna bani haba thodokta lalawani chinaba mi mari siri thodo singara numida puntara rom taba matamda thokibani police tagi fangwa pauta lekitaba mi mari adudagi AK-47 rifle ani 9mm pistol ani China na saba hand grenade ani fangde hairi asiba hakchang sing masangwa ming khangdona ba police na lokakre Sagolvan Babu Thong Mamang Lekai gi Nambul Turen Mapanda asiba hakchang maleram le lekitaba miyo adudi Tongbram Sunil Jai Kunganipan apokpa lekitaba Tolango Tagyal Kolom Lekai dagini mahang matau karamna sikibano haiba chapsaba khangdri Ngaranu mirang chawrana pungnipan rom tapa matamda Yaripo Police Station gi manung chanba poiro khongjil mayai torban lekai da khana chenabagi thogdokta nan chakuna makokta kanbada chahiyang kai helbi nupi amalai kanaba ngamdana sikre lekitabi nupi adudi laisam sakitombi mapureba laisam samungo kawi poiro khongjil mayai torban lekai dagini sakitombi bu nan chakuna kanduna hat khibani hairiba lekai adudagi laisam ras amadi apopa laisam ramu police na fare atopa laisam maine di fabangamji khoisanor bamyamna laisam ras ki mayum sidokre thaudo sigi matanda ISTV news na phangba pau amagi matungina lekitabi sakitombi gi bachanupa El Santi Kumar amadi mamong nupi anuradhana numidang kwa chaba thorakpada ras amadi mainena fazadaba wahi wata sizinatuna lagna rakpadagi sakitombina khamba thorakpada ras amadi mainena sakitombida nanchakuna kanbada lekidabani hairi asiba hakchang post mortem widamang Jenims ki mokta thamkre hairi Laliba tangkumanga kuntaruk amasung kuntaret asi suti oiba maramna prepaid consumer singi recharge tawbagi khudongcha namgi damang January gi tangkumanga asi electricity department ke sampata leba prepayment bending counter asi ayuki pung tara dagi numidawaram pung mari fawwa miyam gi khudongcha naba hangani haina Imphal electrical division gi EET ibo chawbana thokpa cherol na khangalali January gi tangtara mathode Imphal airport SIU na fagat kiba lupa crore ama henbagi drug amadi SIU gi inspector transfer tokibaga loinana SIU muthat kibagi matangda ngasi tongan ba civil society organization singna Manipur gi governor Chief Minister Deputy Chief Minister amadi Manipur gi DGP da memorandum amamam pisankre civil society sing adudi kada nupi samas UPF NIPCO MSU tamichingmi machalaima mapi council Anul HL TD WDO amadi upakoni memorandum aduda fakiba drug adugi mapu kanano miyamda khangangadabani mutharkraba SIU amuhana hingathangadabani transfer tawkraba Keranji Chingabu SIU da makhatana da hingadabani haba wafam sing yauri wafam sing asi laliba January kuntare fawi manungda thabakta onthona badabi tawri Tourism in Northeast India problem potential and prospect habisida numinini oiba national seminar ama Manipur Press Club ta ngasidagi hokre Irema Gender Empowerment and Resource Center na sinuna pangthopa seminar hodopagi thoramda
PHED Minister I Hemochandra Babina Clinic की Managing Director Dr. THW Manipuri University की History Department के Professor Laldena यावना मियो क्या नसरुया की Professor Laldena ना Chairperson ओइदुना खना नैना session अमा सुपांथो के अखंग अहिक्या ना Resource Person ओइना वांगांग के Center असिगी Executive Director Jubita Hazari Mayumna North East Tourism की वफम यामना चावना लेबा उरकपा अमदी मणिपुर की tourism policy अमा लाकदबगा मरी लेनेना लमदम असिदा tourism चावखलकपा मतमदा indigenous people सिंग करमना कलहोगनी हाइबदुगी मतंगदा खना नैनबा seminar असि पांथोपनी हाइना फोंदोरखी North East tourism की यामना खुदोंग चाबा हाइगद्रा मफम अमु ओइना उरकपा स्टेट अखोइना tourism की policy अनोबा लाकदौबा मयाम अमा लेबसिदा अखोइ मणिपुरदा लेलिबा tourism कमाइना चाखकनी चाखपगा लोइना लोइना अखोइना tourism की केनोसे हेंगलकपा मतमदा अखोइ लोकल की लेजरिबा resources मैम हेन सोचलक्तनबा अखोइ indigenous community मैम कलहौनबा अदुगा नुपी की इशूदा ओरगसु अंगांगिदा ओरगसु सी मैम से कोइ पुंजलगा tourism चाखपगा लोइना अखोइदा मंगजा होगदबा पोट मैम सु अखोइ मतम जाना कलहौनबगी दमता अखोइ अखंगहि NGO की sector academics मैम अमा पुंजरगा होइ ngasi seminar से पांगथोकजाबनी India की मफम खुदिमता पांगथोक नबगुंगा सी मणिपुर फायर सर्विस डिपार्टमेंट सिविल डिफेंस को कुसमनदुना कोरेंगैदा लेबा Maria Montessori School da fire safety matanda mock drill पांगथोकरे mock drill अदुदा मतौ करमना महिलांपोतगी ngathokadagi mi kangadagi first aid amadi mai muthanabagi matangda school की महिलासिंदा यंगन की mock drill असि पांगथोकगी matangda Manipur fire service Imphal की station officer L Nabachandrana Jay खरीगी ममांगदा हरियाणा की तत्वाली अमदी तमिलनाडु की कुंभकोणम स्कूल दा चाउन महिलांपो थोपदगी मसिंग यामलबा महिलासिंग सिकी करिगुंबा मतमदा स्कूल दा महिलांपो थोप मतमदा महिलासिंगना पाखत्तना मई पुंथनबा अमदी मफम अदुदगी सोइदंगामदना थोकिनबा उपायसिंगी मतंगदा वांगांखी all staff sing makoi si makoi masabu masana kanjanabagi adugumba apiki exercise mock exercise mane koi ke kamai tone yam thuna invite to adigi moi masada masabu kanjabada natna atopa misu kamai tone rescue tone kamai fast safety gani haiba adigi koi da laiba school sigi fire safety management committee ma laibu adu promote to bane School की principal Suchitra Devi पोत्संगबमना महिलासिंदा महिलांपोतगी चेक्सिननबा अमदी ngathonaba upaising matangda ahenba gyan piba asi afaba khongthangni asiguma thabak thoramsing atai school singda su pangthohaningi haina phongdokhi aikoida kaimta exercise su yaudabani practice yaudabani on paper theory khatang da si tawba haibadu nataba really sida sigumba sina ma sagat laga aikoida sigi team sina si tawdoni sigumba group sina si tawdoni haiba na sigi ahamba ama phauhanba hobase aikoida masi ai sana su lakna su yengzaba ngangna riba sakna riba plus angang si moja sina toriba doina lakna su observe tawzaba matamda masi aina yam kanaba potni haibase ko te feel tawzagre Rims da ana layeng da miyeng changbagi mahutta chauna sinja thumja chathaduna thabak lawba amadi lawgani haikhiba masingdagi henna lawsinbagi mayuta Maoist Communist Party Manipurna laliba January kumanga da pangthokani haina toromba general strike adu February 13 gi ahinungai tagi February 13 gi ahinungai fawba punna pung kunmari gi general strike oina pangtholagani haina lup asigi publicity and propaganda secretary Nonglen Meite gi cherolda hairi Ta asigi tang kuntarukta pangthokadariba Republic Day da thoaning da bathodok thoktanabagi damak cheshin thorang lokhatpa oina Imphal area da combing operation makha chathari ngasi ayu angan bada singjamai yumnam lekai area da Imphal West ki commando singna koisinduna thamlaba matungda combing operation chathaki operation aduda bailout mari amadi varada leba mioi nifurong khangatuna makha taba verification chathanabagi damak police station da phatkre hari Numit humni chumna chathagadaba awareness training program ama Ministry of Labour Employment Government of India ga Child Welfare Ashram Jiribam ga punna sinduna Child Welfare Ashram Jiribam ki office ta pangthokre NRP program ki State Academy Coordinator amadi Pediatric Department JNIMS ki Senior Residence Dr. N Basantada Indian Academy of Pediatric na Champion Trophy Award pirakle award asi hokiba January ki tang 13 gi kun fawba Kolkata da pangthokiba Golden Jubilee Pentagon ki thoramda pirakhibani award asi phanglakpada Dr. S Basantana nungaiba phongdorakle
UGC na sponsor toba global warming, climate change and biodiversity and conservation habisida Manipur University ki academic staff college building that life sciences ki refresher course among asi pantokre. Tharamadu da Manipur University ki vice chancellor Dr. S. Nandakumar Sharma, School of Life Sciences ki Dean Professor L. Iraban Tayauna akang he kyana surya ki refresher course asigi matang da department asigi coordinator Dr. Kanan Balana pangtholiba refresher course asina life science ki lamda thizin khochaliba singda kanaba kaya piragani haiki Arapati awang nakai dagi Sukham Ratan Jay Kuntra Apopa Nimai Amadi Mahaki Loinabi Sorozinina Miyoi kya dagi Sanasan Chatruka Humbudra Taruka Loinana Sel Oina Lupa Lakun Mapan Kumgalaga Mankre Hari Thodosi Matandangasi Arapati awang nakai gi Lilong Arapati Social Advancement Club da Hiramasi Matanda Sem Kiba Committee na Sinduna Pangtokiba Paumisinga Unabada Mankraba Makoi Anina Miam da Putoliba Senfam Adugi Matakta Interest ki mawongda Chawna Senfam Hablaga Pigani Haina Thazaba Piduna Sana Amadi Yamlabi Senfam Asi Kumgat Kibani Makriba Makoi Ani Asi Miamna Fangana Batibada Mateng Pangbiu Haiki Je Joint Action Committee Paliba Dandiji Makoi da Koptoki Hagan Thangishin Adubo Makoi na Sage Masana Mamong Pusaka Sama Madudi Season Nedi Kanaga Singane Habu Wakon Makoi na Taina Tamaga Joint Action Committee Bo Hena hena masakina bagi lambi mamukoi silapaje maside da maside akoi ISP dibigi thongda hatu e hairaga sing mandabu lairabazu amadabu lairabazu masi madugi pau bilikul ama koi khangna ba konar kone adu masigi mayukta thabak tawani haina lawbaga loina na makoi gi matakta sing action ji lawna bagi da makta koina miyang ting ni jero Manipur ki apunbagi satam ngakna bohana bada mapaldagi piraliba safusing thengnaminasi haina MP Thangso Baitena Ukrul District ki El Chingfei Village da pangthokiba thoramda phungdokiba wafambu Organization for Solidarity and Unity of Northeast India Manipur ki President Dr. Komdon Singhal Lisamna thagatpa phungdorali Bharat ki awanopo station da fau puthopagi changyam hantari haina Minister of Agriculture Government of India ki Department of Agriculture and Cooperation ki Additional Commissioner Crops Dr. D.P. Malik Nangasi CAU da pangthopa nomogi oba workshop da phungdokre Location Specific Advances in Rice Production Technology for Northeast Region Habitim da pangthokiba workshop aduda CAU ki Dean Dr. N. Ibuton CAU ki Extension Education ki Director Dr. M. Premjit Research Director Dr. M. Rohini Kumar Yauna Official Kyana Sarya ki Tharum ki Chief Guest Oikiba Dr. D.P. Malikna Bharat ki State Kyana Fau Puthopada Mangjil Thana Bahonari Amarom Northeast State Taruktadi Fau Puthopagi Chang Yamna Hantari Masi Khangdoktuna Fau gi Pothok Yamna Puthonaba Scientist Amadi Mari Renable Official Singna Hona Haningi Haiki Under NFSM, various type of financial assistance is provided to the state agriculture department, like production, like seed subsidy, in case of IPM, integrated pest management, integrated nutrient management, as well as resource conservation technology like some farm machinery, etc. No doubt government is not able to provide full cost of the any machinery at any time. The government is providing a financial assistance to a certain level. Only those technologies which are not in adoption or not in implementation at the farmer field. Cookie State Demand Committee na makogi Cookie State ama tanbagi khongjang ama oina lalbe January 13 gi nimdaro pumanga dagi Quit Cookie Land haina matam taba public blockade chathaba hauragani haina ngasi Churachampur da pangthopa paumising unabada Cookie State Demand Committee ki General Secretary Benjamin Matena haikre paumising unaba aduda mahana makada na phongdokibada Cookie Singi State ama thamnabagi damakta political dialogue Chana Bohanabada Tausabi the Bagaloina Cookie Singi Hapu Sakhang Bidre Haiki India Republic Day Gitarom Asi Pangtopi Art Yaude Numit Aside India Republic Day Bu Singabo in a committee Asina Tongan Tabak Torom Karasu Pantokani Haiki Ganglei Park Human Resource Development Network Nasindana State Level Olympiad 2012 the Makomatang Tarvis in the Manamatum Topagi Toromama Ngarang Mezo Kulda Leba Manipur Press Club the Pangtokre, Toromaduda Manipur Sarkari Education S Department ki Additional Director Ranjan Yumnamna, Atoba Mitung, DM College of Teachers Education ki Retired Principal Dr. S. Gyanesurna, Toromapu Amade USA ki Chicago University ki Research Scholar Kangema Samanandana,
special invitee oina saruk yaki wanga kibising na phongdona kibeda college singi regular principal hapa habisi yamna phaba khongthangni niyam chumna hapna naba mari lenaba singna hona batangai fadi malem gi oina losing gyan gi lamjel gi khongjel asi hana dagi saruk ani hengalakdi maramaduna malem gi chawkhot lamjel asida saruk yaba ngamnaba malem gi thak ki oiba losing gyan lebatai masigi dama mo model taba education system ama mathau tai haina phongdona ki tungda mako mathang tarabising da manama thumsing Manipur ki lalo luptare na punba korkom amadi National Democratic Front of Bodoland, National Liberation Front of Tripura, NLFT Tripura People's Democratic Front TPDF amadi United Liberation Front of Assam Ulfa na lakliba kuntaru January asi boycott tawbaga loinana athingba kaya thamgani hairi lalho lupsing asina thadropa solidarity statement asida January gi tang kuntarukta pangthokadariba Indian Republic Day gi thorom asi boycott tawbaga loinana numit adugi nongalamdai pung amadagi numidarom pung manga gamine kuntra fawba lalum itiki thabak thorom sing harau kumai amadi makal khudimaki transportation gi thabak thorom sing athingba legani hairi athingba asina essential service media amadi dharma gamari leinaba thabak thorom sing di komthokani hairi jerol asina makata na phongdopada Armed Forces Special Powers eki makada lamdam asigi miyamgi hingbagi haupu namthaduna thamli amaromda ek asigi makada extrajudicial killing yauna sasinaba khuthongnabagi thodo amadi miyoibagi minungsigi wangmada onabagi thabak yauna ijatem singnabagi thabak kaya chathaduna lakli hari amaromda ceasefire homecoming ceremony amadi military civic action program kaya paikhatuna lakli pangthokadriba Republic Day gi thorom boycott tawgadoriba asi reason asida leiriba miyamna sawatuna mapung fan view hari Milal Coaching Brasa Sinduna Mate Make Training Program at Central Primary School Coaching the Pantokre, Taramanduda Grace Cottage Academy Coaching Principal in Charge M. Toiba Amadi Milal Mayalusangi President Tomba Mangana Toroma Pusingoiki, Tomba Mangana Tawal District Panada Ladyba Mipum Kudimana Mayagasi Japanaba Hona Minasi Haiki. Boshem amadi koshem na lauba parikyada niyom ngakna center piduna Assembly Education bu masak thopa thabak taunana ba case e na khangalali London sida leriba private school karana right to education bu singnaduna mahiroi khanbada selection test tauna bahona riba asi khudakta gi lepkadabani test tawram labadi maduda thoropa afafata gi daita masama pugadabani hairi Walking gitaran ito ni panba imoinu imabu thongni bagi thorom asiga madi leinana herikona miam da yafa pauzal pirali nimida sigi oiba nungi oiba wakalon khangminaduna thorom asi pangthok minasi hairi ka henba sel changhan ba matamanghan ba amadi harau kumai romda pungning lup khigadauba maung dadi thorom asi pangthokum si haina herikon gi publicity and propaganda el sana jawbana thador pacherol amana hairi District Blindness Control Society Thawal Siza Eye Care Foundation Lions Club of Kaching Greater Amadi Ideal Pioneer Club Kaching na punna sinduna Cataract Eye Detection Camp ama Kaching ning thawlekai Yambi Makha High School da pangthokre Camp asida Thawal District amadi Chandel District tagi mioi chamanga yangkai rom na layingki mioi chaniga ama Siza Hospital da lem na cataract operation tawduna IOL lens hablagani haiki Dr. Renubalana cataract lainana naraba miyoi khudimba akiba yautuna thoraktuna mitpu kanana bahona minasi haiki Kadana me kaba disagi mayuta chataraba khongjang sarugama oina nisana khonai da pibe chaitheng amasung masibu thingbada miyamgi thaudang haba chimda kanana ba mifam ama ngarang naurem birahari college kundrapam da pangthokre tharomandu da jila parishad member thangjam angobi kadagi advisor thingom mangi yauna sangnara ba miyo kyana saruyaki tharomgi chief guest akibi angobi na nisana ngasi samasa sida asuki matik amangba ohele nupi singa jangsin ba nisa thingmagi khongjang da nupa singa support toba wat pana mai papangam nupi singda sakti piba mathau tare haiki Kumapan suba Marine Catholic Congress English ni tara hundoi church ki tang tara tareta Chandel gi St Anthony Church ground da loisan kre tharomadu da MLA DK Korunthang ADC Chandel yauna tonga mamiye kana sarwya ki MLA DK Korunthang na maji block ki oina headquarter ki oiba oina chawkha thorang kaya pakhalagani haiki sarkar gi employees oiro NREGS की थबक सुबह की औरों खुदिमक से अतोपद जतना ब्लॉक खुदिमक तम कोई फैसिलिटी पाएंगे तो बनी बैंक फैसिलिटी ले हंद के तो बनी अदुगा ऑल एज पेंशनर सिंगिस नमक सु खुदिमक से ई पेमेंट की मखादा ब्लॉक सिंगी ब्लॉक खुदिमक ता बैंक थमगनी है बगे पांडम अदुदा कोई मस्जिद सु अथुबा मतमदा वीडियो ऑफिस बैंक
aduga security gi thabak pakhatkani Bisnupur leba SSA Center Taragi Oiba Numit Humnigi Residential Camp among Randagi Moranda leba High Secondary School da Hokre Taromadu da Bisnupur DC Amadi SSA gi Additional Project Director Yauna Marineba officials in Yaki Houses Sanabagi Pau Masigi Sanabagi Pauda Manipur Equestrian Association is in the Namapaka Zebun the Chatariba Tararak Shuba Director General Assam Rifles Corp Amasung Marirak Shuba Inspector General Assam Rifles South State Equestrian Championship King Asisana Kiba Junior 10 Pegging Lands Individual that Jinkai Hunba Polo Cup Ki Y Suresh na point Kuntra Pangduna Ahanba position Club Asimaki allocation na point Kumanga Fangduna Anisiba position Aduga Kurai Polo Club ki TS Purai Romba Singana point Kumanga Fangduna Ohumsuba position Takre Girls So Jumping that Chikai Hunba Polo Club ki TS Tana Devina Ahanba position Club Asimaki SS Ram Lakshmina Anishuba position Aduga Raj Kumar Sagen Sana Sagolban Polo Club ki RK Niluna Ohumsuba position Takre Hockey Manipur na Sindhura Kumalapa Hockey Stadium the Chathariba Taramari Rakshuba Dr. Kanti Mukherjee Memorial Invitation Hockey Tournament King Asisana Kiba Match Hockey Union Larige Mumlaikai Amadi Maira Basikong goal Ohum Chanaduna draw chakre Hockey Union ki goal Ohum Adu Kisan Bipin Amadi Jilon Lena Chanki Aduga Maira ki goal Ohum Aduna N Jinjin na Chanki Bani Hayang SSA Amadi Hockey Union Anina Sanaragani Anisuba Mesta YCC IC Konta Halub Amadi Cosmo Wankai Anina Sanaragani Tasiki Taruta Sangi Namrup Pangtokiban Namrup Gold Cup Prize Money Football Tournament M Kabamna Amfagi Ayabi Outona Sar Yabagi Damak Lupa Lising Kungi Fine Tiga Tabini Haina Amfagi Executive Council na Warip Lokre Fine Si Tasiki Kumato Fawi Manung the Tiga Tabini Hari Amarup da Handaki Sisi Mitki Ahanba Semi Final Match that Trauge Koski Surmani Singana Koski Code of Conduct Tugabagi Damak Amfagi Executive Council na Technical Committee Surmani Bul Otokre Hari All Chiribam Sports Association is in the Chatarapa KC Malik Memorial Invitation Football Tournament ki Winner Cup Khal Youth Club Kasarna Oikre Final match at the Cup Khal Youth Club na Digar Mar Sporting Club Kasar Bu Goal Amasino the Mighty Piduna winner Oikibani Kudra Suba Sam Rafas na Simirungi Akorbeta Ladipa Maida Pai Singa Interaction Program Mapang Tokre Kuntra Suba Sam Rafas ki Commandant Galoina na Maida Pai Kuntra Rom na Saru Yadra Pang Tokiba Interaction Program Aduda IET Matang the Yaw na Tonga Tonga Bahiram Kaya Kanana Ke Lois Lapdamaro Bapamukana Pizari Manipur na State Fangbagi Chay Nifumato Subagi Thorum Pang Tokre Manipur ki Assembly Humfugi Revision of Electoral Roll English Ngani Tarahumdoi ngasi Manipur ki Chief Electoral Officer Navakison na release daukre amadi Assam Rifles ka khutong na badala lawbani chingnaba miyoy mari sire ngasi Jan ISTV na pizaba pau mata sinjari mi tabri bismu mukana kanjari